अस्सलामुअलैकुम वरहमतुल्लाहि वबरकातुहु। रमज़ान थागी लोइसलक्पा तरानीगी नुमित असिदा अखोइना फेसबुकता पोस्ट खरा थेंगनजै। हारिबा पोस्ट अदुदा इत्तिकाफ की मतंगदा इरी मदुदी कनागुम मियोइना रमज़ान की नुमित तरानीगी इत्तिकाफ तौरबदी महाकना हज अनि अमसुंग उम्रा अनि के सवाब फंगनी हाइबसिने। हारिबा वरोल असि अखोइना इचम चम मी अमना फेसबुक इरक नत्ते मसे सकनाइरबा मुफ्ती मिंथोल फंगलबा अदुना इरकपनी अदुगा मसी खत नत्ते महाके वरोल अतोप खरसु यावरी अदुगा अतोप फेसबुक पाइबा मियोइसिनसु महाकी पोस्ट अदुदा कमेंट पीरी अमसुंग मयामनसु शेयर तौरी अदु मयामनसु आइना हारि पोस्ट थेंगनजबा याय थेंगनरंबा याय अदुगा मदुगी पिक्चर अदुसु आइना स्क्रीनशॉट अदुसु लौरे हायरगा पोस्ट असिदा आइना हापचरिबसिनी। अदुगा फम असिगी मतंगदा आइना थमजनिंगबदि सिनी मसिगी हदीस असे मुफ्ती अदुनबुदी हदीस अदुगी यौफम ताकलमद्रे अदुबु मसी हदीस अल बैहाकीदगिनी तौगमसुम हदीस असिगी इस्नद हाइदे चेन ऑफ ट्रांसमिटर्स हाइबदि खोइगी हदीस अदुगी पाउथांगलिबा अदुगी मीसिंगदो पाउथांगलोइसिंग अदु अमदी मतन हदीस अदुगी मतन मीन्स टेक्स्ट मागी बॉडी दो नैनरगा मुहद्दिस सिंगना करी हाई हाइबदु मदुसु हाना खंगफम थोपनी मुफ्ती अदुना पोस्ट अदु मागी फेसबुक दो तौदेंगैदा अदुबु मुहद्दिस मखैना मसिगी हदीस असि नैनरा मतुंगदा मौदूनीना हाई मौदू हाइबदी सेमजिन साजिनबा अल्लाह की रसूल की मिंगदा हदीस अमा सेमजिन साजिनबा इंग्लिश दागना फैब्रिकेशन कंकॉक्टेड तौबा अदुन मरम वर्गा हारिबा हदीस असि असेंगदबने अरानबनी थाजनंगाई ओदे मदु अरानबने सिनियरसे मसी अइन हाइब नतेको मुहद्दिस सकनाइरबा अल अल्बानी की लाइरिक अल सिलसिला अल दाइफा हाइबा अदुगी लमाई 518 दा यावरिबनी अदुगा मसी कुरान दगी मुन्ना खल्लगा येंगलगसु अरानबा हदीसनी हाइबा फोंगना ताकले अल्लाह ना तंबी मदुदी कुरान असि रमदान था की अहिंग अमद थाखिबनी हाइबदी सूरा अल बकरा आयात 185 दा कुरान असि अहान बथरखिबा अहिंगदो अलाइरा अदुदो रमदान थादनेबा मदुगी अहिंगदु याइफरबा अहिंगनेबा सूरा निफु मरीसु बयार अहुमदा पल्ली मदुगी अहिंगदु शक्ति की अहिंगनेबा मदुगी अहिंगदुना थबुम लिसिंग अमदगी हेना फबनेबा मदु कुरान की सूरा 97 आयात 1 दैना 3 बुत पल्ली अहिंग असिगा इबादत तौबगलु नलोइना अल्लाह की रसूलना इत्तिकाफ असि फमगिबनी हौजे अखोइना खंगले मदुदी इत्तिकाफ फमबदुदा लैलतुल क़दर की अहिंग अदु याइफरबा अहिंग अदु थीखिबनी हाइबसे अदुगा अहिंग असिगी मतिक मयाय अदुसु अल्लाह ना थबम लिसिंग अमदगी हेना फई हाइना तकपीख्रे अदु करमना हज अनीगी नत्रगा उम्रा अनीगी सवाब संगम रखलिबनु हाइबा वहंग असिनी हज अमसुंग उम्रा के सवाब असिबु थबम लिसिंग अमगा मानब्रने अदुना मुफ्तीना मथक की वरोलसी हदीस अदुबु नैनदना कुरान बु नैनदना हेक्ता हदीसनी हाइना मियामना तंबीबसिदे यामना लाइबक थीबनी अमना मुफ्ती ने मखा तारी ते करीना मुहल्ला अमदा नुपा अम फाबु मस्जिद इत्तिका फमद्रबा अदु तागदे हारिबा मुहल्ला अदु पूरा गुना पुगनी सिंह हारिसि हारिबा असेसु युमफम यावदबा वरोलनी इत्तिका फम बसी तौद्रबा याद्रबा अमनती अदुगा मसी फमद्रगा गुना पुगनी हाइबसु लैते सुमतंगी सवाब फंगलोदबा अदु खक नतना मुहल्ला नुपा फाबु मस्जिद इत्तिका फमद्रबदी मोहल्ला गुना पुगना है बसे मसेसु मुफ्ती अदुना हायन बवानी अल्लाह की रसूल की वहाई नते अदुगा इत्तिकाफ नुपीने युमद फमगदबनी सो मकसु हायरी नुपा मकन मस्जिद फमगा मदुसु अरान बदी इत्तिकाफ कुरान की मतुंगिना निपा अगर नुपी वगैरह मस्जिद नतना फमलुदबनी मसे कुरान की सूरा अनिसुबा आयात 187 दगिनी मरमदे इत्तिकाफ हायरगदि सुकनतगी मस्जिद फंगुदबनी मस्जिद तौगुदबनी अतेंग मफम नत्ते इत्तिकाफ हाइबगी अर्ददी सेक्लूजन हाइबनी
ꯀꯔꯥꯏ ꯀꯅꯥꯗꯒꯤ ꯁꯦꯀ꯭ꯂꯨꯖꯟ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯔꯜꯂꯤ ꯑꯦꯐꯤꯌꯔꯁꯇꯒꯤ ꯑꯩꯅ ꯍꯥꯟꯅꯗ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯇꯨꯅ ꯑꯃꯁꯨꯡ ꯑꯇꯩꯒꯤ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯊꯝꯃꯝꯂꯦ ꯍꯥꯏꯔꯒ ꯅꯥꯊꯩꯔꯝꯂꯦ ꯍꯥꯏꯔꯒ ꯂꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯌꯨꯝ ꯃꯁꯖꯤꯠꯇ ꯆꯠꯂꯒ ꯑꯩꯅ ꯏꯕꯥꯗꯠ ꯇꯧꯔꯨꯗꯨꯕꯅꯤ ꯏꯇꯤꯀꯥꯐ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯅꯠꯇꯦ ꯌꯨꯝꯗ ꯑꯩꯁꯤꯗ ꯅꯨꯡꯇꯤꯒꯤ ꯆꯥꯔ ꯊꯛꯏꯕ ꯐꯝꯃꯤꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯒꯤ ꯖꯒꯥ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯃꯒ ꯏꯇꯤꯀꯥꯐ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯍꯖꯔꯠ ꯃꯔꯤꯌꯝ ꯑꯂꯩꯍꯤ ꯁꯂꯥꯝꯅꯁꯨ ꯃꯁꯖꯤꯠꯇ ꯏꯇꯤꯀꯥꯐ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯗꯤꯁꯀꯤ ꯋꯥꯐꯝꯗꯒꯤ ꯏꯃꯥ ꯑꯥꯏꯁꯥꯅ ꯁꯨꯝꯅ ꯄꯥꯎꯗꯝꯂꯤ ꯃꯗꯨꯗꯤ ꯃꯁꯖꯤꯠꯇ ꯅꯠꯇꯅ ꯏꯇꯤꯀꯥꯐ ꯂꯩꯇꯦꯅ ꯃꯗꯨ ꯀꯗꯥꯏꯗ ꯌꯥꯎꯏ ꯍꯗꯤꯁ ꯑꯕꯨ ꯗꯥꯋꯠ ꯍꯗꯤꯁ ꯅꯝꯕꯔ 2473 ꯈꯪꯖꯤꯟꯒꯗꯕ ꯑꯃꯗꯤ ꯃꯨꯐꯇꯤ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯣꯜ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯆꯥꯏꯊꯣꯛꯄꯗ ꯍꯗꯤꯁ ꯑꯗꯨꯒꯤ ꯎꯁꯨꯜ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯀꯨꯔꯑꯥꯟꯗꯒꯤ ꯀꯨꯞꯅ ꯊꯤꯔꯕ ꯔꯦꯐꯔꯦꯟꯁ ꯄꯤꯗꯨꯅ ꯁꯅꯠ ꯌꯥꯎꯅ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯗꯤ ꯃꯨꯐꯇꯤ ꯃꯧꯂꯕꯤ ꯍꯥꯏꯕ ꯃꯤꯡꯇꯞꯇ ꯃꯇꯨꯡ ꯏꯟꯒꯅꯤ ꯃꯤꯌꯥꯝꯅ ꯃꯨꯐꯇꯤ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯧꯂꯕꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯏꯜꯃ ꯑꯗꯨ ꯀꯌꯥꯝ ꯈꯪꯉꯒꯦ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯈꯪꯂꯣꯏ ꯑꯗꯨꯅ ꯃꯨꯐꯇꯤ ꯑꯃꯒꯤ ꯋꯥꯍꯩꯅ ꯃꯤ ꯀꯌꯥꯕꯨ ꯂꯝꯖꯤꯡꯒꯅꯤ ꯑꯗꯨꯒ ꯃꯨꯐꯇꯤ ꯑꯃꯒꯤ ꯋꯥꯍꯩꯅ ꯃꯤ ꯀꯌꯥꯕꯨ ꯒꯨꯝꯔꯥ ꯑꯣꯏꯍꯟꯒꯅꯤ ꯂꯃꯥꯡꯅꯍꯟꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯗꯁꯨ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯖꯤꯍꯥꯗ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯣꯠꯅꯕ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯈꯔ ꯈꯪꯅ ꯊꯤꯅꯕ ꯌꯦꯡꯕ ꯇꯥꯏ ꯐꯖꯥꯏꯜ ꯄꯥꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯀꯨꯔꯑꯥꯟ ꯑꯗꯨ ꯑꯔꯊ ꯍꯟꯕ ꯂꯩꯕ ꯀꯨꯔꯑꯥꯟ ꯑꯗꯨ ꯄꯥꯔꯒ ꯈꯪꯅꯕ ꯍꯣꯠꯅꯕ ꯑꯩꯅ ꯎꯔꯗꯨꯗ ꯈꯪꯉꯦ ꯎꯔꯗꯨꯗ ꯄꯥꯕꯤꯌꯨ ꯑꯩꯅ ꯏꯪꯂꯤꯁꯇ ꯈꯪꯉꯦ ꯏꯪꯂꯤꯁꯇ ꯄꯥꯕꯤꯌꯨ ꯖꯄꯥꯟ ꯃꯣꯟꯗ ꯈꯪꯉꯦ ꯖꯄꯥꯟꯗ ꯄꯥꯕꯤꯌු ꯃꯅꯤꯄꯨꯔꯗ ꯈꯪꯉꯦ ꯃꯅꯤꯄꯨꯔꯗ ꯄꯥꯕꯤꯌු ꯍꯤꯟꯗꯤꯗ ꯈꯪꯉꯦ ꯍꯤꯟꯗꯤꯗ ꯄꯥꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯜꯃ ꯇꯥꯟꯕ ꯈꯪꯅꯕ ꯍꯣꯠꯅꯕ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯣꯕꯥꯏꯜ ꯑꯦꯟꯗ꯭ꯔꯣꯏꯗ ꯄꯥꯏꯔꯕꯅꯤꯅ ꯁ꯭ꯃꯥꯔꯠ ꯐꯣꯟ パイꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯀꯔꯤ ꯊꯣꯛꯂꯤ ꯎꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯅ ꯑꯩꯈꯣꯏꯅ ꯀꯨꯔꯥꯟ ꯍꯗꯤꯁ ꯈꯪꯗꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯍꯁꯔꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯂꯥꯒꯤ ꯅꯤꯌꯥꯃꯠ ꯑꯁꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯍꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤꯗꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯍꯪꯕ ꯋꯥꯍꯪꯒ ꯍꯌꯦꯡ ꯍꯁꯔꯗ ꯑꯩꯈꯣꯏ 22nd ꯁꯦꯟꯆꯨꯔꯤꯗ ꯂꯩꯔꯤꯕ 21st ꯁꯦꯟꯆꯨꯔꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯅꯤꯌꯥꯃꯠ ꯑꯁꯤꯕꯨ ꯄꯥꯏꯅ ꯐꯪꯅ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁ ꯈꯪꯗꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯅꯤ ꯍꯌꯦꯡ ꯍꯁꯔꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯍꯥꯏꯔꯦꯅ ꯍꯦꯛꯇ ꯊꯥꯖꯔꯁꯤ ꯔꯦꯐꯔꯦꯟꯁ ꯑꯩꯅ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯍꯥꯟꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯔꯦꯐꯔꯦꯟꯁ ꯑꯗꯨ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯀꯔꯤ ꯍꯥꯏꯔꯒꯦ ꯍꯥꯏꯕꯗꯨꯗ ꯑꯃꯁꯨꯡ ꯃꯧꯂꯕꯤꯗꯨꯅ ꯍꯥꯏꯔꯤꯗꯨꯁꯨ ꯃꯨꯐꯇꯤꯗꯨꯅ ꯍꯥꯏꯔꯤꯗꯨꯁꯨ ꯀꯌꯥꯝ ꯆꯨꯝꯃꯤ ꯀꯌꯥꯝ ꯂꯥꯜꯂꯤꯗꯣ ꯏꯁꯥꯅ ꯆꯦꯛ ꯇꯧ ꯉꯝꯕꯩ ꯁꯛꯇꯤ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯂꯥꯟꯅ ꯑꯗꯨꯒ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯐꯪꯗꯕ ꯑꯝꯇ ꯂꯩꯇꯦ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯗꯤ ꯂꯥꯟꯅ ꯂꯝꯕꯤ ꯂꯣꯏꯅ ꯄꯤꯒꯅꯤ ꯇꯜꯂꯗꯤ ꯂꯥꯟꯅ ꯂꯝꯕꯤ ꯂꯩꯇꯦ ꯇꯜꯂꯗꯤ ꯑꯝꯇꯁꯨ ꯍꯩꯔꯣꯏ ꯑꯗꯨꯅ ꯍꯩꯇꯦ ꯈꯪꯗꯦ ꯍꯥꯏꯕꯗ ꯂꯩꯊꯣꯛꯂꯁꯤ ꯃꯇꯝ ꯐꯪꯗꯦ ꯍꯥꯏꯕꯗ ꯂꯩꯊꯣꯛꯂꯁꯤ ꯑꯔꯦꯝꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯍꯨꯠꯇ ꯑꯁꯤꯒꯨꯝꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯤꯅꯕ ꯍꯣꯠꯅꯁꯤ ꯀꯨꯔꯥꯟ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯍꯗꯤꯁ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦꯅ ꯊꯥꯖꯔꯁꯤ ꯄ꯭ꯔꯨꯐ ꯄꯤꯔꯕ ꯑꯗꯨꯒ ꯏꯕꯤꯗꯦꯟꯁ ꯄꯤꯔꯕ ꯃꯗꯨ ꯆꯨꯝꯃꯤ ꯑꯃꯁꯨꯡ ꯂꯥꯜꯂꯤ ꯅꯁꯥꯅ ꯌꯦꯡꯊꯣꯛꯑꯒ ꯃꯗꯨꯗ ꯆꯠꯂꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯣꯏꯅꯅ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh